sel oina lupa lakh kontra mariga konana koti chama yankhai rom yoigada lanthum sis tokre. Bachaspati mayum ongbi Loria Elias nanaugi MCSC jingningai oi haidana kai sampathiam lekai da wakat mifam chatakre Chief Minister da memorandum pisan kre. Chief Minister na kumja lisingani tarani thodige lisingani tarataruk fauba leiki hairiba drug ki case ko nipalasi Congress ki matamda CBI da sinaganu haikiba leite kumja lisingani tarani thodige haujik fauba da leiriba drug ki case sing CBI da sinabi haina MPCC ki President K Mega Chandrana fongdokre. Laikidraba veteran journalist Kangujam Madhu Mangolgi Kawa Lamdai Bungdalai Bayumda Chief Minister and Birena Chatuna Imung Manungi Awabada Saruk Yakre. Amade Chingi Tongan Mamafam Singda Popi Yang Tatuna Manghanbagi Tabak Makachatari Popi Thabada Chenaba Langsom Village Chief Pagat Kre. IS News Bidding Tabiriba Kwaipum na Mukpo Aisulki Chanambam na Taramluk Chiri COVID-19 daging aktuk na ba kutuin hambiyo hand sanitizer sizinabiyo mask upiyo fitaruki distance tambiyo yariba makai vaccine dose na kaptuk piyo Jackson bana pum na maki yaifa bane haujik pau sandok na pizari. Lamjingba Group ki Chairman Sanasam Jackie Enforcement Directorate ED na Kolkata dege fagat kre faraba Jackie dege sel oina lupa lakh kontra marigaloina na Koti chama yankhai rom yoigadaba lanthum idina sisto kre hairi idina gargaon da leba masagi mayum dege jejang kaya su fagat pangam kre lamjing ba group ki board member manga gi yumsu red chathakre pawgili ko namage matungina senja thumzagi case asiga mari leinana nimit kharani ki mamang da su Imphal da leba private TV news channel amagi office ta idina thiba humba ki thabak chathaki hairi Panbayabade Lamjingba Group ki Makadaleba firm singi manungda Lamjingba Finance na Manipuri ki investor kayagi yamlaba sent firm hatpagi wathok amat chawna leiri bane mamang chahi kumja lisingani kunithoige April thada investor lising taramanga na akanba pressure pirakpadagi Lamjingba Group ki chairman Sanasam Jackie na group asigi makhada chalaiba amade group asigi mingdaleba lupa crore chani yankai humdo yoiba tongan ba company taramanga amade lamgi chechang investor singda transfer tawkhibane All Manipur Lamjingba Group Investors Association President Mutum Ravindra Nahiriba Property Singasi Supreme Court ki Advocate Debyas Jyoti Behuria na witness oiduna kumjali singani kunithoi ki April ki tang kun mathoi da investor singda khutsana ki haina fongdokhi bane Investor listing taramanga asina Lamjingba Finance ta chaurakna lupa crore chatruk thadaki bani haire Thasi ki tara mapalda Imphal East District ki Brahmapur Nahabam Babon Lekai Basketball Ground manakta lebi Moirangthem Ningol Bachaspati Ongbi Loria Elias Nanau Chahi Yankai Humdoi Mapureba Bachaspati Roshan Sarmagi MCSC Chingnaningai oi haiduna ngasi Laikidrabi Nupiasigi Mapam Lamdam Kai Sampat Tiam Lekai da wakat mifam ama chathakre JSC ama sembagaloy na Chief Minister da hiramasagi matangda memorandum ama pisilagani haina fogdorakle ngasi kay sampathiam lekai da chathakiba lekai miyam gi wakat mi famaduga mari leina JSC against the killing of Moirangthem Ningol Bachaspati Ongbi Loria Elias Nanaugi Convener Chongtham Ibuyay man fongdorakpada Laikidrabi Loria gi MCSC nupa mayumgi imung manungna puna lautuna duna hatpagi mami amataba uba fange Loria si thauri yalaga sire haiduna imung manungda pau piraklaga Loria gi makokta sokpagi dakfam matau karamna leiram libanu haibase chingnaningai oi maramaduna Mari lenaba singna MCSC gi matangda kupna thizin biduna January basing ahakpa charak pibiu haina appeal tawrakle
Moirangthem Ningol Bachaspati Mayum Ongbi Loria Elias Nanaugi Misigi Achumba Langla Langzan Puthok Pinaba Dabi Tauraduna Missy Asika Mari Lena Semkiba JSN Sinduna Kaisang Patiam Leka the Wakat Mifam from Labamatunda Zesiki Kangboduna Missy Asiki Achumba Langla Langzan Puthok Pinaba Memorandum Ama Chief Minister the Pisanaba Kaisang Pategi Chief Minister Gibanglo Tam Nalakpada Pauna Bajar Machinda Police na Tingduna Chathan Kidre Tungda Zesiama de Police ka Yanabama Purak Padegi Memorandum Adu Imphal West Police Officer in charge and Ingochagi Kuthangda Chief Minister the Pisan K. Hiramasigi Matangda JSG Convener Chongtham Iboyaman Fongdorakpada Loria Elias Nanau Hariba Masagi Chahi Yankai Humdoy Surabi Nupiasi Brahmapur Nahabam Bamon Lekai de Mayum Panbane Mahakimapur Bagi Mingna Bachas Pati Mayum Roshan Kawe Mahak Haukiba January Tara Mapalda Mahaki Nupa Mayumna Tauri Yalaga Siramle Haina Nupi Mayum the Paupira Kibane Mahaki Missy Jinganingai Oibana Lainga Ki Mari Lena Ba Authority na Achumba Langla Langzan Puthok Pinaba ZSN demand Tauri Haiki Kumja Lisingani Tarani Thoitiging as if out with the Lakiba, Draki Casing, Langak Asina, CBI da Sinabi Haina, Manipur Pradesh Congress Committee and Pesisiki President K. Mega Chandrana, Fungdokre, Nasifal Gibitirote Labor Congress Bavangi, Risang Kaising Media Center da Paumising Nabama da Mahaknamakata Duna. Palilda Tasigi Taratarukta CDOT Mamana, Drug Fagat Kiban Met Adu Kongzom the program Ama Yauringaida, Media da Fongdorak Padagi, Yam Nangak Natoki, Lonana SPG Achievement Adu, Tagat Pa Fongdok Naba, SPGO Naduna, Mahakpungam Kailatana Tagat Ki, Yam na Chauba Achievement Amani Hypergalonana KSSC, Nintina Tigat Pinaba, Taxilam K Adubo, Chief Minister na Hiramasagi Matang the Fongdokiba Wafam Singadu, Laibak Tibane, SP Office Tiki Toklakpa Matamda, Mapanda Leram Kiba, Media Gi Mioy Karana. Wafam kara fongdok na bahairak padagi kagat pa fongdok pa wahi kara tamlam ki SPG office ta chat payade photo video ka payade haibasi karamba rulda yaubage SPG office si prohibited area natte official secret eki matungina video number yade haibaleite democracy chat palaybak amada asigumba Taudoka Mari Lenana MLA Amana appreciation pibada akaiba leite Congress ki matamda poppy plantation park sana tarak e BJP lengak laklaba matung danate hairibasi yengsin biu remote sensing satellite mapping tauraga chapchana khangbangam gane Chief Minister na Manipur da Kumjale Singani Tarani Thoidige Kumjale Singani Tarataruk Fauba Leiki Hairibat Draki Kes Kunipalasi Congress ki matamda CBI da Sinaganu Haikibaleite Maramaduna Kumjale Singani Tarani Thoidige Aujek Fauba Leiriba Draki Kesing Pumnamak CBI da Sinabiu Matamama the International Airport gi Fakiba Draki Kesadu CBI da Sinaki Lukosai Jogi Kes Karigi CBI da Sinadribano Lukosai Jodegi Matamadu da Lupalak Nifuromge WY tablet Faki Hairiba Thodok Adu da Su Police Personal Chanaki Laibak Tibadi Kumjale Singani Kunmathoida Court ki order ki matungina Lukosai Jo Tadoki Drug ki case ayambada police personnel Chanaramba si Ningtin investigation Tauhaningi Haikibane Masi war on drugs ki mayokta Haikibanate Congress Party na war on drugs Mapungfan Sogatli war on drugs Serana Bamaikaida Punaba Hotnabigano Congress ki matamda layba drug ki casing amadi BJP lengakta layba drug ki casing CBI da Sinabiu Palil ki case si CBI da Sinabiu haina Mega Chandra Napil Tauki Honorable Chief Minister na charge amakak tawiriba FIR palani ESP gi office ta adagi fresh interview tawi ESP gi office ta permission yauduna changi an haidna hairakpasi ai sum khara nukning bagum basu phau haitai haibidi ESP ta dum aikoi gi mayam witnessing su leiri adagi mai official sing su leiri ai gi team su yauri adugumba aikoi Hers weba wa akan bakai kam ta sungangna de appreciation wa ngangna babu kai gi akan mangangna ni aduna ai de press ka urbusu leite ai di just appreciation to lakpani aduna masidai sida permission yauduna press conference tawi police ki ai gi mathakta FIR palani haibse masibu aikoina we are coming here to appreciate the activities of the ESP and also we support the war on drug high ni adugi language du tabiramgane aba aduga tawdadi police yaurga chenaba khonaba sumba kesi BLD hek thadokhle haibadudi it is not against the ESP it is against the government the policies of the government
Laikhidraba veteran journalist Kangujam Madhumangolgi Kakwalam Daibung Dalibiyumda ngasi Chief Minister and Berena Chatuna imung manunggi awabada saruk yakre. Kangujam Madhumangol Matamamada All Manipur Working Journalists Union Amjugi member amade President Oina Miyamgi Thabak Toramba Misak Amane Loinana Ayib Ama Oinasu Lairika Yafunglamduna Manipur State Kala Academy Award Funkraba Saknairaba Bishak Amane Mahang Laikidabada imung manung na tegnariba awabagi matamasida isorna thauna pinabiba oirashanu haina Chief Minister na Fongdorakle. Kangpok Piamasung Senapati Forest Division, Forest Department, District Police, First MR, NAB, MPTCM Fort IR Bigyapun Bati Mamana Ngarangsu, T. Konompai Village, Champaigi, Lam Eka, 32.4 da ING Wang Matatharamba, Popi Pabil Singh Yantatuna, Manghan Kre, Rens Forest Officer Kangpok Pi Rens Naluchingdana Chatakiba Drive Aduda Staff Chani Kuntarukna Sarukyaki. Timasi Haukibanamit Marini Asida, Makui Kulda camping Taudana, Lerakibane, Nakalamaromda, Forest Department Amade, District Police Personal Singnasu, Saikulge, Pulejang Village, Kitching Maida Tharamba, Popi Pambil Singh Yantatuna, Manghan Kibage, Tabak Lep and a Chatari Haiki. Chandal Dasu Popi Yantat Pagitabak Chatari, Aukiba January Gitang Taranito, the Consumer Affairs Minister El Susindro Mate Niluchingdina. Aerial survey pangthok labamatungda state laingakna forest police amadi naf yaungna chatharakiba joint drive ta ngasi faubada Chandal district ki khul tara mathoi da tharamba lokpa yaraba ha chamakunda thaba popi pambising yantatuna manghankre popi thabada siznaramba lausang kontra romsu mai thadoktuna manghankre Hauzik Faubada Yantat Kriba Popi Asana Chauraknat Kani Kezilising Anija Mangaromde Putopa Yagani Haire Ngasi SCF Chandal and Munal Mete Nathadora Pacherola Magimatungina Aerial Survey Adu the Chandal District Popi Tabakun Tarahumdoi Kangdokibagi Manungda Kul Ani Habade Langpikot Amade Leizangda Chahi Ani Ahumgi Mamangda Popi Tharamba Natana Hauziki Oina Anauba Popi Tabagi Kudam Funkide Adamoinamag 5C area Dadi Asuki Matik Paksana Popi Tharamba Maramna Manghan Bada Achoba Force Amade Matam Changani Haire SCF Chandal Gicharola Dana Manipur Gi Popi Thariba Kulsingi Mahusagi Koibagi Fibam Asuki Matik Pukning Chingsiningai Oire Haina Hongdorakle State asida lambigi kudongthiba thodok thokpagi chang wangkhalakle ngarangsu Kakching district ki manung chana leiba National Highway 102 soradagi Kakching lamkai faubagi marakta baleno karama accident thokre traffic ki chana kanglon ningthini induna accident thoktana bokhotna ba yamna mathau tare haina akoibagi miyamna phongdok narakle gari ka hena yangna thobana accident toine thokpagi achobo maram amasu oire Republic Day Gamari Lenina. Toganing da Bathaudok Sing Toktana Ba Ngasi Sedio Imphal West na Ayuki Pung Taruk Minute Taramanga Dege Pung Taret Minute Yankay Mga Fauba Ya Eskulamadi Mayrangkom Bokul Makongi Akoybeda Tiba Humbakita Chatakre Yung Marifu Mangagi Mayoy Chamatara Sakangdopada Bell Out Nepal Yauki Afapun Yauki De Haire Imphal East ki Porampat Police Video Team Mamana Nupi Police Yauna KR Len area da Cordon and Search Operation Chathakre SP Imphal East ki meeting makata Chathaki ba Search Operation adu ayoki pung taruk minute nifu mangadage pung taret minute nifu manga fauba Chathaki Mioy Chama verified tauki apapun yaukide Bisnupur District ki tongan ba mafam singdasu Bisnupur CDO team na tiba humbagi tabak chathakre bell out ani yauna mioy kaya verified tauke apapun yaukide Rongmai Baptist Churches Council RBCC gi mga suba Women Conference Women Department RBCC na sinduna ngarang pangtukre Godly Women in the Changing World Hyper Team the Pangtokiba Conference Duda CWCG member Gaikangam Amade IAS Mersina R Panmaina Adoba Mitung Lensingona Sarukyaki Conference Adu the Sarukyaki ba Nupi Delegate Singda
ꯀꯥꯟꯅꯒꯗꯕ ꯃꯄꯨꯒꯤ ꯋꯥꯐꯝ ꯀꯌꯥ ꯈꯪꯖꯅꯕ ꯀꯥꯏꯈꯪꯉꯝꯅ ꯐꯣꯡꯗꯣꯛꯈꯤ ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯔꯣꯡꯃꯩ ꯆꯔꯆꯦꯁ ꯀꯥꯎꯟꯁꯤꯜ RBCCꯒꯤ ꯃꯈꯥꯗ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯗꯦꯂꯤꯒꯦꯠꯁ ꯂꯤꯁꯤꯡ 15 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯏꯝꯐꯥꯜꯒꯤ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯕ RKCS Art Museum Complexꯇ ꯂꯥꯛꯂꯤꯕ ꯇꯥꯡ 19ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯂꯥꯏꯌꯦꯛꯄ ꯂꯩꯈꯤꯗ꯭ꯔꯕ RKCSꯀꯤ ꯃꯆꯥꯅꯨꯄꯥ RK ꯕꯨꯙꯤꯃꯟꯇꯅ ꯌꯦꯛꯄ ꯂꯥꯏ ꯀꯌꯥ Colors of Pandemic haina mingthonba naitom exhibition ama pangthoklagani haina RKCS Museum of Arts and Craft ki Secretary RK Budhi Mantana ngasi thokpa cherolamana khanghalakle January tang 19 dagi February tang ama fauba chathagadariba exhibition asida RK Budhi Mantana yek palai chahum kontra utkadore malem pumbade COVID-19 gi laichat sandoraktuna mapal thokpa yadana leiringai matamda numit khudingi amamamta oina yekki balai sing asida maruina lamdam asigi fajaraba pat ching turel lobuk lamhangna chingba kaya yaure thoramasi Manipur Education Minister TS Basanta Kumarna athoiba mithunglen paunam gonendrana अथोइब लेंबिरक्पा अमदी RKCS Museum of Art and Craft की चेयरपर्सन डॉक्टर के सुबिता देवीना थौरमपु अइना सरुक यागने लोइनना हाइरिबा एग्जिबिशन असिना मणिपुरदा लाई मसिंग ख्वाइदिगी यामना उत्पा एग्जिबिशन अमा ओइरगने हाइरे पांगल सिंगना युमनाक सागय अमदी पांगल गी असिंगबा नाट ngakadabani haiba achitpa firep amoko ki president SM Jalalna fongdokre ngasi All Assam Manipur Muslim Students Union sendina pangthokiba mahiroi sing okpagi akhanaba thoram amada amoko ki president amasung International Pangal Unity IPU gi convener SM Jalalna haikibada malem gi tongan tongan ba mafamda joina khundaduna leriba pangal singna aikoi gi aseng banat saktam ngaktuna thamnaba firep longmina si haina fongdokhi लोइनना पांगल सिंगी सागा युमना की असेंग ममसक ngaknaba hotnagadabani haiba wafam su fongdoki असम की पांगल सिंगना पांगल की असेंग कल्चर ट्रेडिशन कया गे मरोइबा मचा कया कंदुना थंबिरंबगिदमक चौथोक चबा मदि थागत फongdoki लोइनना मणिपुर की चीफ मिनिस्टर नंगरांग पांगल सिंगी सागा युमना कन्नबा अचितबा फिरेप अमा लौरखिबा दु थागत फongdoki All Assam Manipuri Muslim Students Union na koye mahiroi singbu felicitation pibagi program ama khak yawba lakchabani koye yamna identity ga mari leina da yamna maru oi wafam ke am so koye thamne ba koye maikai gi su koye identity kanana ba koye loan kanana ba koye yam maru oi wafam ke ka thamjaki ada masiga mari leina na narang se koye Manipur gi chief minister na koye da yamna maru oi ba Manipur da leiba gi tongan tongan jati ke age malakta pangan jati gi indigenous की ओइबा वाफम अमा याम फजना पनबिरंबा रानी सुबदा मसिदा indigenous हाइबा कोसक्सिदा यावइबा मरु ओइबा कै सागै की पोछि मसि सागै की सेंटिटी नागनबा सागै की पोछि मसि सिजिननबा सागै कन्ननबगी याम अचेत वाफम अमा याम कमिटमेंट अमा याम कन्विक्शन अमा मणिपुर की चीफ मिनिस्टर ना थंबिरंबसे पराक्रम दिवस का मरी लेना प्राइम मिनिस्टर नरेंद्र मोदी ना ममिंग थोंड्रेबा ख्वाइदिगी चाउबा अंडमान एंड निकोबार आइलैंड की मफम कुनमाथोई की मिंग परमवीर चक्र अवार्ड सिंगे मिंग लौदना थोलगने ममिंग थोंबगी तौरमसी हयेंग वीडियो कॉन्फ्रेंस की कुथांग पांगथोकने लेंगाकना सुभाष चंद्र बोस की मपोकमोन नुमेट जनवरी 19 पराक्रम दिवस हाइना पालन तौगनी हाइना हाना लाउथोकपा लेख्रबने ख्वाइदिगी चाउबा इथत की ममिंग अहानबा परमवीर चक्र अवार्ड की ममिंग लौदना थोलगनी हाइरे परमवीर चक्र अवार्ड कुनमाथोई अदुगी मनुंगदा मेजर सोमनाथ शर्मा नायक जादुनाथ सिंह कंपनी हवलदार मेजर पिरू सिंह लैंसनेक अल्बर्ट एका मेजर रामास्वामी परमेश्वरम कैप्टन विक्रम बत्रा मदे लेफ्टिनेंट मनोज कुमार पांडे यावरे All Manipur Working Journalists Union Amjogi founder member Oiramba veteran journalist Kangujam Madumangolna Manung Matam Chadana Ikang Kanghaudana Masagi Anaba Amana Maram Oiraga Lekidabada United Committee Manipur UCM gi Maikaidigi Awaba Fongdorakli UCM gi IPR Secretary Leisemba Lamabana Ngasithokpa Cherolamana veteran journalist Asina Hinglingi Matamda media gi lamda Yaifanaba Chaukhatnaba Kana Hotnaramba Made Iramdamasigi Achoba Isu Kayada
अचुंबा लंबीदा पुरकनबा मियामदा पाउजल पिरंबा मियामगी याइफनबा थबक कया तौरंबा मिसक अमने लोइनना महिरोय सिंगबु लमजिंग लमताकपिबा ओजा अमसु ओइरंपत नतना प्रिंट अमसुंग इलेक्ट्रॉनिक मीडिया कयागिसु एडिटर अमदे रिपोर्टर ओइना थौ पुरमखी असिदसु नतना अयिबा अमसु ओइना लाइरिक कया अमा फोंगदुना अवार्ड कया अमसु फंख्रबा मिशकने वेटरन जर्नलिस्ट असना लेखिदबा हाइबसी मीडिया की लमदत नतना इरमदा मसिगी ओइना मेंसिनबा ngamleroidaba achoba mangjaba amane mahaki thawaina taibang mapugi manakta ingna chikna leirunabagidamag UCM gi thaumisingna minute ani domina leptuna taibang semba mapu mahaki mafamda thongnikhi loinana imung manungna thengnari ba awabadasu saruk yajari haire लमदाइबुंग सोशल वेलफेयर क्लब कवा लमदाइबुंगी मतम कोइना प्रेसिडेंट की थौ पुरमबद नतना लेकाई की चौकट थौरांग की थबक थौरम कयादा मांगजल थाबिरंबा कांगुजम मधुमंगल सिंगना मनुंग मतम चादन लेखिदबदा लमदाइबुंग सोशल वेलफेयर क्लब ना अवाब फोंगदरकले क्लब की मीटिंग हॉलदा ngase एग्जीक्यूटिव कमिटी एडवाइजरी कमिटी अमदे सब कमिटी के मेंबर सिंगना लेखिद्रबगी मफमदा मिनट अनि तुमिन लेप्तुना इकाई खुमनब उदखी All Manipur Working Journalists Union Amjugi founder President Soiramba Kangujam Madhumangol Singh ase Janims Hospital da masagi anab amadege January 18 gi numidang pung 12 makhairom taba matamda lekhidabane Haukiba January tang kun gi athengbada ikhang khang haudana veteran journalist Kangujam Madhumangol na lekhidabada Federation of Civil Society Organization Fox की माइकई दगी अवाबा फोंदरकली फोक्स की मयाई लोइसंगदा लुपसगी प्रेसिडेंट टीएच मनिहाना लुचिंगदुना वेटरन जर्नलिस्ट कांगुजम मधुमंगल की मफमदा मिनट अनि तुमिन लेदुना अवाबा फोंदोकी हाइरे ngasi kumbi sandong upper primary school da school asigi headmaster soribat national and state teacher award kangimbam Indra Kumar na campaigner ama oina haukiba jahi kumjale singani konitoige January 19 nongmaisung numitagi kumbi municipality area da anauba kunai amagidamak kanthaminasi semdokminasi haiba banner amagi makhada nongmaisung numit khodingi pangthoktun lakpa Sunday camping jahi ama mapung fabgi thoram pangthokre mahausagom nongmaisung khodingi ayuki matamda akoibagi fibam luna na thamnaba lambigi nagiat amade miyam punfamda Chaitok leiba plastic kunbagi thabak ngasisu first foundation day thoramgi mangoinana Kumbi municipality ward number 9 gi manung chanaleriba lai sandong leikai ye koibada pangthoki Imphal's District United Clubs Organization IEDUCO gi tarataret suba foundation day kurai ingthobung leikai daleba Puribi Puraba community hall da pangthokre Tauramasa the All Manipur United Clubs Organization Amukogi President Fairoijam Nandoluwang, Imphal's District United Clubs Organization IEDUCO gi President Dwijo Takelambam, Poiroi Leimarol Meirapaibi Apunba Manipur gi President Longzam Memchobi Amadi All Manipur Women's Voluntary Association Amawa gi President Yumkaibam Kunjaranina Atapumithunglan Singwana Saruk Yaki Peaceful Club Kurai Ningthobung Leikai gi President Laistram Mangal Sana Maitaina Special Guest Oike Imphal's District United Clubs Organization gi Leikidraba Hanagi Thomi Marida Leikatuna Kai Kumnabutuna Haudoki Bataram Adada Amuko gi President Fairoijam Nando Luwangna Hauzik Manipur da Ainga Sagi Khal Kairaktuna Ingba Matamda Yamna Hena Ingba Aduga Saba Matamdana Ka Hena Saduna Miyamna Awaba Kaya Mayok Nariba Asidagi Koknaba Club amadi mera paibi singnasu hiramase damit yeng thamlaga thabak tawminarasi haina fangdoki Manipur da hauki bapung kunmari da miyoy amata COVID positive oiba thengna kide active case amata leikidre COVID command control room dagi thador report ki matungina Manipur da ngasi fawbada punna miyoy lakh 13,36 jamanga kontra humdoi COVID-19 test chawkibagi manungda COVID positive oikiba miyoy punna lakamalesing kontra mapal chamapal kunmari sukre amade lamda masad lighted asin maram oiraga hojik fawbada leikidaba apunba migi masing lising ani chamanifu mapal oire
Haukiba pung kun marida India da nauna miyoi Germany fu COVID positive oire laina asina maram oiraga miyoi ahum leikidre fagalakpagi chang chada marifutara Nepal ama oire apun ba confirm case na koti mari lakni fu taruk lising marfu mathoi chamapal kun mathoi yokre active case na lising ama chamapal humfuda hantarakle laina asina maram oiraga leikidaba migi masingna lak mga lising kontra chatret kontra humdoine laina asidagi naba faduna discharge tokiba migi masingna Koti mari lakni fumatoi, lising ni fumapal chani kun nipal ne, laina se dagi ngaktok na ba vaccine kaptok ki ba apun mamigi masing na, koti chanikul lak kunitoy hen grey, malem gyoy na COVID laichet na. Kwai digi hen asok alabalay vaccine yung manungda, USN ahan ba Indian na subada amade France na ahum subada layre. Awang ng state ki oy na Assam na ahan ba Mizoram na suba amade Manipur na ahum subada layre. Dana Manjuri University ki makada leiba LMS Law College tengah sifam ki ba college sige kumja lesing ama chamapal yang kai Nepal dege kumja lesing ani kunhumdoi fawada tamna ki ba mahira singe mefam amana college sige Alumni Association DMU ko balup ama same kre to puna ba miyoi taret na saba ad hoc executive committee ama su same kre Chairman oina Human Rights Commission ki member Advocate NZ Nongyai convener oina Advocate KH Jeko Kankre Leikidraba Mahiro Singi Mafamda minute ani to minalep to na ikai kumnaba utki Association asige General Body Mifam Lagliba Fabrigi Tang Taramathoida College se de pangtok lagani haina convener KH Jeko LMS Law College Alumni Association DMU na Fongdorakle Pau ki maragtan na break amatang lojare. Go Aviator Academy Mapung Fana Aviation Tamna Nabagi Mafam Experience Lairaba Singna Takpi Tambiri Lengsin Bilaksi Aikoi Punna Taminarasi Cabin crew amadi ground staff ki mangnanbu Mapung fahana nabagi damag same saraba course. Ana layengi office ki thabak amadi koiba chatpada India gi konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam gi damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Breaking matung na taram jere makataba pau jere Prime Minister Narendra Modi ki matangda BBC na puthokpa documentary ama center na Twitter amadi YouTube ta thaba tingzin kre ministry officials singna documentary adu yang silaba matung da ware pasi lawrakpane Government of India bo documentary asina lan uhalle haina ministry na fongdrakle documentary adu gi ahan ba episode thagat lamlaba matungda YouTube tagi video sing tingzin bagaloina na video sing link yaw ba Twitch yang khai romsu tingzin khibane External Affairs Ministry amadi Information and Broadcasting Ministry nasu documentary asi kupna yang silaba matungda masina leingak amadi Supreme Court pula na lamjing lei hairaduna tingzin khibane documentary asina India ki apun bakasaktam da akai bapi badanatana India amadi mapan leibak singalei nariba maridasu sokhalakpa yai haina fongdorkle British Broadcasting Corporation BBC na puthokle ba documentary asi propaganda piece amani haina MEA na lautoktuna documentary asida colonial mindset ki mamisu uba fangli haire documentary asi India da ban tawjarabasu YouTube channel karadadi anti India ge agenda sagatuna thagalakpat thengnere video singadu YouTube tagi lautoktuna amukhana thagalaktana ba yatang pikre Twitter gi official singna documentary asiga mari leina ba link sing tingzilagani haire Hojik sana bagi pau lobirasi.
All India Football Federation की मीटिंग मखादा ngasi All Manipur Football Association senduna Kumalampak Sports Complex की Man Stadium amid Eastern Sporting Union Wangkai की ground da Humfutara Taruk Super National Football Championship for Hero Santos Trophy की Group Taruk Kanglup की League Match haudokre Group asigi ahanba match Kumalampak Sports Complex की Man Stadium da sanaki bada Manipur na Chandigarh bu goal ahum amada mighty papikre Manipur na match mai pakpagi goal ahum ado pangambam nauba Singam Subas amade Ronald Saikomna matang setna match ki minute Mari Taranipal amade Marfutara jetpada chenke Punjab amade Jharkhand na sanaki ba match da Punjab na goal ama sinoda Jharkhand bu mighty papiki Punjab na match mai pakpagi amatangai da goal adu match ki minute humfutaruk jetpada Bhupinder na chenke Eastern Sporting Union Wangkai की ground साने की match te Himachal Pradesh na Lakshadweep po goal ani amada mighty papikre match mai pakraba Himachal Pradesh ki goal ani adu Abhishek amadi Diras Dattana match ki minute nifumanga amadi humfumanga chatpada matang set na chanki tasigi kontra mathoi fauba chathagadari balik asada Manipur yauna mapalam gi team manga punna team taruk na saruk yare All Manipur Polo Association senduna mapal kangjaypungda team kunhumdoi na knockout basis te sarukyaduna chatharakli ba kontranipal suba man state level polo tournament ki ngasisane ki match amada Lamphel Polo Club A na Paradise Polo Club B Wangkhaibu Panjal taruk anida mighty papikre Lamphel Polo Club A na mai pakraba Panjal Singadu Moirangtem naubana ahum chanki abung sarangthem na ani amadi thaudam ranjan na panjalama chanki atopa match amada Major Karan Polo Club Naram Leikai na Arbin Polo Club Iroisembabu Panjal tara anida mighty papikre match mai pakraba Major Karan Polo Club की Panjal tara ado TH Santos amade TH Kaubana Panjal mari mari chanki o Roser na Panjal ani amadi L Thompson na Panjal ama chanki chatharakli ba tournament asigi ahan ba quarter final match hayeng nungtil pung amamakhay tabada X Polo Club Wangkhay amade KMM Riding School A Singjamay na sanaragane nungtil pung ani tabada ani suba quarter final match ta Paradise Polo Club A Wangkhay amade MPSC B na sanaragane Manipur Tennis Association Meeting Makada Association of Tennis Lovers na senduna CYLC Tennis Court how ground na chatliba tasigi Taranipal degi hauraga chatharakliba Taranithoi suba CYLC State Open Tennis Tournament ngasi Lotion Cray Tournament asi Lotion bagi tharamda Mahut Minister Yumnam Kemchan CYLC ki Working President Maibam Chitaranjan Manipur Tennis Association ki Secretary H Sasanka Sekhar Sharma CYLC की Working Committee Advisor NG Rana, RAU Kurai की Secretary L Budi Roy, ATL की President N Tomba amade Tournament Director S Ranjitna, अथवा मिथुंगन सिंगवन सरकिया की Tournament असige Men's Open Singles के Final Match ता भूषण हाउबमना शंकर हैशनाम्बु Game Taruk Mari Taruk Suinoda Mighty Piki Men's 40+ Doubles की Final Match ता Bona amadi Iboton gi Jurana Pritama amadi Korau nganbagi Jurabu Game Taruk Mari Taruk Ahumda Mighty Papikre Tongan ba category da mai pakraba sanari singda selgi trophy amadi certificate biduna pukning thagot kre Ngasinong magyoyba ay ngasagi pau pizari ngasi Manipur da khwaidigi sabagi chang ase degree Celsius kunhumdoi dasmik mari oikhibaga loinana khwaidigi ingbagi chang na degree Celsius ani dasmik mapal oiki nungsita yauba ising manilgi chang ayukta chada yangkai oiki nungthildana chada kunmathoi oiki loisalakpada maru oiba pausing amukahana tisare Lamjingba Group की Chairman Sanasam Jackie Enforcement Directorate ED Kolkata degi fagat kre sel oina lupa lakh kontra mari galoidana koti chamayang kay rom yoigadaba lantum sisto kre Bachaspati Mayum Ongbi Loria Elias Nanaugi Messiasi Chingnaningai Oi Haidana kay Sampat Yam Lekay da wakat mi from Chatakre Chief Minister da Memorandum P. Cray
Chief Minister na kumja lising ani tarani thoi digi kumja lising ani tara taruk faubada leiki hairiba drug ki case kuni policy Congress ki matamda CBI da sinaganu haikiba leite kumja lising ani tarani thoi digi hojik faubada leiriba drug ki casing CBI da sinabiu haina MPCC ki President K Megachandrana fongdokre Laikidraba veteran journalist Kanguza Madhumangolgi Kawa Lamdai Bungda Leiba Yumda Chief Minister and Birena Chetuna Imung Manung Yawa Bada Sarukya Kre. Amadi Chingi Tongan Bamafum Singda Popi Yam Tatuna Manghanbagi Tabak Makachetari Popi Tabada Jenaba Langsom Village Chief Fagat Kre. Pungja si Fabogina Sandok Jaba Manipuri Eyes News Matanga Sida Loisinjare Miding Tabi Basing Bamukahana Kurumjare.